Hello ma'am, good morning. Ma'am ay husay hawat kita urambani ko machaki kiti se kamungda sum paihandana thame mapaga machaga yam nungaina tumbi ngarang di yam susabanina nungthangda su yam sagatle ka se ko aduna ko majas su tumbado tumsit phadre nongala aga phajana tumthabi duni mana tawise ko ngarang di pa mikap manga rak taruruk thoe ayu jauna tumsit pha hawdrabine sa se nungai te ko ko texel Ma'am ay lulusaba loire ngarangse ngayana hawgalakpaduga tumsit phahawdabagi mitkase ipom-pomi mikhagase ko aduga iruzaragasu isase fresh oibado oidrebako tumba pendabase isase kainom itaw tawbaneba inam namthabadaba ado ma'am ay habse skin care tawrani ahanbada asigi mamarki face toner se rice water se oida taidoini Kaudar makom kasi handover. Kaya majaso ako trick. Bagbang na ormit kasi. Dah sige mamarki rice water serum se. Meron ni. Kaya doktor. Kasi to season na yun. Kaya nung serum to season na yun. Matanda rice oil free face moisturizers. Ay mai sa yam oily oiba ko. Ando ay dry oiba ko di palm de oily oiba sinadi ka palm. Ando yam na oily oil shala sunung ite am dry oil sunung ite tra. Asagi moisturizers am nung. Aduga ando Kari sidi nung sambai hongi sa ko. Ito na ina sum mabanto ko na sum konpen ko na tawbin na sunscreen so sum yumda lay na sum kitang use so zay ko. Sunscreen sina siki darbagi. This is the oil free gel sunscreen. Handak numit nini nung sa ko sa di hay na kana re ang sa tawdor kang re ka kasi lay pangam de pang sa angang sa nung din tumbaga tumbaya da na pian thar su pian da gi khoi gi mai sa banin bai thorop ko isa ingda da do stram da loire use lipstick lai roi bam ter ni medium nam mani chandon di tum thin ba yawi thin da ba yawi ko ina thin ba se kar ko ibne sam tan na sam par to iba ko ase ki studio ki hydra ki cream lipstick se ma chu se pa se ko ti wat pa ni
ꯂꯣꯏꯔꯦ ꯍꯟꯗꯛꯇꯤ ꯑꯥꯏꯕ꯭ꯔꯣꯒꯁꯦ ꯌꯦꯛꯄ ꯇꯟꯗꯅꯀꯣ ꯑꯥꯏꯕ꯭ꯔꯣ ꯌꯥꯝ ꯌꯦꯛꯄꯤꯗ꯭ꯔꯕꯅꯦ ꯑꯩꯅꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯔꯦ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯖꯕꯒꯤ ꯃꯦꯀꯞ ꯌꯥꯝꯅ ꯌꯥꯡꯕꯤꯗ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯆꯥꯛꯈꯨꯝ ꯆꯪꯉꯨꯔꯒꯦ ꯃꯈꯥ ꯇꯥꯅ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯥ ꯈꯔ ꯊꯛꯈꯤꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯗꯣꯏꯅꯦ ꯁꯥꯟꯊꯣꯏꯕꯤꯁꯨ ꯉꯁꯤ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯅꯤꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯆꯥꯁꯤ ꯕ꯭ꯔꯦꯛꯐꯥꯁꯁꯤꯅ ꯉꯁꯤꯁꯦ ꯇꯟ ꯑꯣꯏꯅ ꯆꯥꯔꯅꯤ ꯕꯕꯥꯅ ꯉ ꯔꯦꯗꯤꯃꯦꯗ ꯇꯟ ꯂꯧꯔꯛꯑꯦ ꯑꯗꯨꯗꯣ ꯈꯔ ꯁꯥꯍꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯔꯒꯦ ꯃꯤꯠꯀꯁꯦ ꯄꯣꯝ ꯄꯣꯝꯃꯒ ꯅꯨꯡꯉꯥꯏꯇꯦ ꯁꯛꯀꯁꯦ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯝꯃꯦ ꯅꯝꯗꯕ ꯀꯨꯏꯔꯕꯅꯤꯅ ꯅꯝꯁꯜꯂꯦ ꯑꯗꯣ ꯉꯔꯥꯡꯁꯤꯅ ꯑꯃꯨꯛ ꯌꯦꯟꯖꯥꯡꯁꯦ ꯁꯧꯒ꯭ꯔꯤꯒ ꯏꯔꯣꯝꯕꯒ ꯀꯥꯡꯉꯧꯒ ꯇꯧꯋꯦ ꯁꯥꯕꯅꯤꯅ ꯍꯥꯏꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯄꯥꯗꯤ ꯁꯧꯒ꯭ꯔꯤ ꯇꯣꯠꯂ ꯆꯥꯕ ꯍꯩꯅꯗꯦ ꯊꯛꯇꯤ ꯊꯛꯏꯕ ꯃꯍꯤꯗꯀꯣ ꯑꯗꯨꯅ ꯏꯔꯣꯝꯕꯁꯨ ꯈꯔ ꯂꯣꯟꯕꯅꯤ ꯌꯦꯟꯗꯦꯝ ꯉꯥꯜꯂꯨꯒ ꯇꯧꯔꯒ ꯑꯗꯨꯒ ꯑꯩꯅ ꯆꯥꯛꯀ ꯂꯣꯏ ꯊꯣꯡ ꯂꯣꯏꯔꯒ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡ ꯂꯣꯏꯔ ꯏꯔꯨꯖꯕ ꯂꯣꯏꯔꯒꯀꯣ ꯃꯥꯅ ꯑꯃꯨꯛ ꯉꯥ ꯂꯧꯁꯜꯂꯛꯑꯦ ꯉꯥ ꯂꯧꯁꯜꯂꯒ ꯉꯥꯗꯨꯗꯤ ꯃꯃꯥꯅ ꯊꯣꯡꯕꯤꯈ꯭ꯔꯦ ꯑꯩꯅ ꯑꯃꯨꯛ ꯑꯩꯈꯣই ꯅꯨꯄꯥꯒꯤ ꯐꯤ ꯁꯨꯕꯒꯤ ꯐꯤꯗꯣ ꯑꯥꯏꯔꯟ ꯆꯥꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯉꯥ ꯊꯣꯡꯕꯒꯁꯦ ꯁꯨꯡꯆꯥ ꯆꯥꯅꯤꯡꯗꯦ ꯁꯥꯕꯁꯤꯒꯀꯣ ꯅꯣꯡꯐꯥꯗꯣꯛ ꯌꯦꯟ ꯊꯣꯡꯕ ꯁꯨꯝ ꯃꯔꯛ ꯃꯔꯛꯇꯗꯤ ꯆꯥꯅꯤꯡꯉꯤ ꯉꯥꯁꯤꯗꯤ ꯁꯨꯡꯆꯥ ꯆꯥꯗ꯭ꯔꯁꯨ ꯌꯥꯕꯗꯧꯅ ꯇꯧꯋꯦꯕꯀꯣ ꯈꯪꯗꯦ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦ ꯉꯥꯁꯤꯗꯤ ꯌꯥꯝꯅ ꯃꯄꯥ ꯃꯆꯥꯁꯨ ꯍꯧꯖꯤꯛꯄꯨ ꯍꯧꯀꯠꯇ꯭ꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯅꯥꯊꯣꯏꯕꯤꯒꯤ ꯐꯥꯔꯁ ꯀ꯭ꯂꯥꯁ 11 ꯀꯥꯒꯗꯕ ꯅꯨꯃꯤꯠꯅꯦ ꯉꯁꯤꯁꯦ ꯑꯗꯣ ꯃꯥꯅ ꯇꯝꯃꯤꯁꯤꯅ ꯃꯤꯂꯦꯅꯤꯌꯝ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯁꯥꯏꯟꯁꯇꯅꯦꯕꯀꯣ ꯑꯗꯣ ꯃꯥ ꯂꯣꯏꯁꯟꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯌꯦꯛꯀꯁꯦ ꯑꯩꯅ ꯐꯣꯇꯣꯁꯨ ꯀꯥꯞꯄꯤꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯍꯥꯟꯕ ꯅꯨꯃꯤꯠꯅꯤꯅ ꯚꯤꯗꯤꯑꯣꯁꯤꯗ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯏꯅ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯤꯜꯂꯛꯄꯅꯦꯕꯀꯣ ꯁꯥꯕꯙꯥꯟꯗꯅꯦ ꯃꯥ ꯂꯩꯔꯤꯁꯦ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯨ ꯂꯣꯏ ꯀꯥꯏꯅꯈ꯭ꯔꯦ ꯃꯥ ꯌꯥꯝ ꯕꯤꯠ ꯇꯦꯛꯅ ꯂꯩꯖꯔꯤꯕꯅꯦꯕꯀꯣ ꯈꯤꯇꯪ ꯅꯣꯛꯅꯧꯁꯦ ꯀꯩ ꯐꯥꯎꯏ ꯑꯍꯥꯟꯕ ꯀꯥꯒꯗꯕꯁꯦ ꯃꯃꯥꯟꯅꯕꯤ ꯌꯥꯎꯗꯕꯅꯤꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯏꯃꯥꯟꯅꯕꯤ ꯑꯝꯇꯪꯒ ꯌꯥꯎꯕ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯇꯣꯞꯄꯗꯤ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝ ꯑꯃꯁꯨ ꯇꯤꯟꯅꯔꯛꯇꯣꯏꯅꯤ ꯑꯗꯨꯅꯤꯗ ꯕꯦꯁ ꯑꯣꯐ ꯂꯛ ꯌꯥꯝꯅ ꯃꯨꯠ ꯑꯣꯐ ꯑꯣꯏꯔꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯇꯦꯛ ꯑꯃꯇꯪ ꯌꯥꯎꯖꯔꯤꯅꯦ ꯃꯥꯏꯁꯦ ꯃꯅꯦ ꯆꯠꯈꯤꯕꯁꯤꯒꯅꯦ ꯑꯁ ꯌꯥꯗ꯭ꯔꯤꯕ ꯇꯥꯎꯅꯤ ꯁ꯭ꯋꯥꯏꯗꯒ ꯂꯩꯍꯧꯅꯤ ꯑꯩ 15 ꯃꯅꯨꯡꯗ ꯌꯧꯔꯛꯑꯣ ꯍꯥꯏꯕꯀꯣ ꯑꯗꯨꯋꯥꯏꯗꯨꯒ ꯂꯩꯍꯧꯗꯣꯏ ꯅꯠꯇ꯭ꯔꯣ ꯈꯨꯠ ꯑꯅꯤꯒꯁꯦ ꯄꯥꯏꯔ ꯐꯖꯅ ꯐꯝꯕ ꯍꯩꯌꯦꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕ ꯑꯉꯥꯡꯁꯦ ꯒꯥꯔꯤꯁꯤ ꯐꯝꯕꯁꯤꯗꯤꯀꯣ ꯃꯥꯅ ꯄꯥꯝꯖꯕꯁꯤꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯒꯥꯔꯤ ꯊꯧꯗꯣꯛꯄ ꯌꯥꯗꯦ ꯒꯥꯔꯤ ꯃꯆꯥꯁꯦ ꯍꯥꯟꯅ ꯐꯝꯕ ꯍꯩꯔꯝꯗꯕꯅꯤꯅ ꯀꯞꯄꯝꯗꯕꯅꯤꯅ ꯍꯧꯖꯤꯛ ꯒꯥꯔꯤ ꯃꯆꯥ ꯊꯧꯗꯣꯛꯑꯁꯨ ꯌꯥꯗ꯭ꯔꯦꯕ ꯇꯣꯝꯕ ꯏꯁ ꯆꯨꯖꯥꯛꯀ ꯆꯥꯔꯃꯤ ꯅꯣꯡꯉꯥꯜꯂꯛꯄꯒ ꯆꯥꯎꯈꯤꯕ ꯈꯪꯍꯧꯗꯦ ꯁꯤꯁꯨ ꯑꯁ ꯆꯥꯛ ꯇꯥꯔ ꯍꯩꯅꯧꯁꯤꯗꯤꯀꯣ ꯌꯥꯝ ꯑꯆꯧꯕꯅꯤ ꯑꯗꯣ ꯃꯨꯜꯂꯒꯗꯤ ꯍꯥꯎꯇꯕꯤ ꯋꯥꯎꯔꯒ ꯁꯤꯟꯕꯤꯗꯣ ꯁꯪꯉꯤꯉꯩꯗ ꯆꯥꯒꯗꯤꯀꯣ ꯑꯁ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯤ ꯍꯩꯅꯧ ꯑꯁꯪ ꯆꯥꯅꯤꯡꯉꯩꯗ ꯆꯥꯛ ꯇꯥꯔꯤꯗ ꯁꯨꯝ ꯂꯥꯛꯑꯒ ꯆꯥꯗꯣꯏꯅꯤ ꯍꯣꯏ 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 ꯏꯟꯅꯈ꯭ꯔꯦꯅꯦ ꯑꯃꯨꯛ ꯆꯠꯈ꯭ꯔꯦꯅꯦ ꯕꯕꯥꯒ ꯀꯔꯗꯥ ꯇꯧ ꯆꯠ ꯂꯩꯔꯦ ꯇꯣꯡꯅꯤꯡꯕꯁꯦ ꯎꯕꯗ ꯅꯨꯡꯉꯥꯏꯇꯗꯅ ꯑꯁ ꯅꯨꯡꯁꯥꯁꯦ ꯉꯁꯤꯁꯨ ꯇꯧꯔꯛꯇꯣꯔꯤꯕ ꯈꯪꯗꯦ ꯑꯁ ꯌꯥꯝ ꯋꯥꯏꯗ ꯇꯜꯂꯦ ꯂꯩ ꯑꯁ ꯈꯨꯄꯥꯟꯁꯦ ꯌꯦꯡꯉꯣ ꯃꯅꯨꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯄꯥꯜꯂꯦ ꯑꯁꯦꯅ ꯑꯃꯨꯛ ꯁꯨꯃꯥꯡꯗ ꯄꯥꯟꯕ ꯆꯥꯎꯔꯛꯀꯦꯗꯧꯕ ꯌꯥꯝ ꯋꯥꯗꯤ ꯈꯨꯠ ꯆꯥꯎ ꯑꯃ ꯇꯧꯋꯦ ꯑꯁꯤꯒꯤ ꯍꯩꯅꯧꯁꯦꯀꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯦ ꯁꯤꯗꯒꯤ ꯃꯌꯥꯝꯗꯤ ꯆꯥꯎꯔꯛꯈꯤꯅꯤ ꯑꯩꯅ ꯑꯗꯨꯝ ꯁꯦꯟꯅ ꯂꯩ ꯉꯥꯡꯉꯤꯅꯤ ꯁ꯭ꯋꯥꯏꯗꯩ ꯃꯤꯁꯦ ꯑꯩ ꯁꯦꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕ ꯆꯠꯊꯣꯛꯈꯤꯕꯗ ꯅꯤꯈꯤꯜꯒ ꯑꯩꯈꯣꯏ ꯁꯥꯟꯇꯕꯤꯒ ꯄꯨꯟ ꯊꯝꯃꯤꯟꯅꯩꯌꯦꯕꯀꯣ ꯃꯃꯥ ꯌꯥꯝ ꯃꯝꯃꯦ ꯀꯩꯅꯣ ꯄꯥꯏꯊꯧꯔꯣ ꯑꯩꯅ ꯑꯃꯨꯛ ꯂꯧ ꯆꯠꯇꯣꯏꯅꯤ ꯑꯁ ꯂꯧ ꯆꯠꯄꯩꯅ ꯃꯥ ꯊꯤꯟꯕꯩꯅ ꯀꯀꯥ ꯁꯨꯃꯥꯏꯅ ꯁꯤꯟꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯤꯅꯦꯕꯀꯣ ꯑꯌꯨꯛꯇꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯌꯥꯔꯣꯏꯗꯕ ꯑꯩꯈꯣꯏ ꯅꯨꯄꯥꯁꯨ ꯌꯥꯔꯣꯏꯗ ꯊꯕꯛ ꯆꯠꯄꯅꯤꯅꯀꯣ ꯃꯌꯥꯝ ꯆꯥꯛꯁꯨ ꯊꯣꯡꯕ ꯂꯣꯏꯔꯦ ꯑꯗꯣ ꯀꯅꯥꯝꯇ ꯂꯩꯇꯦ ꯃꯆꯥ ꯑꯩꯈꯣꯏꯅꯤꯇ ꯉꯥꯏꯔꯦ ꯃꯃꯥꯒ ꯕꯣꯕꯣꯛꯀꯁꯨ ꯁꯣꯔꯥ ꯆꯠꯈ꯭ꯔꯦ ꯃꯄꯥꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯕꯕꯥꯁꯨ ꯗꯨꯀꯥꯟ ꯆꯠꯈ꯭ꯔꯦ ꯁꯥꯟꯊꯣꯏꯕꯤꯒ ꯆꯟꯆꯟꯒꯁꯨ ꯀ꯭ꯂꯥꯁ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯅꯤꯇ ꯉꯥꯏꯍꯧꯔꯦ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯤꯗꯣ ꯅꯠꯇ꯭ꯔꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯆꯥꯔꯦ ꯅꯨꯡꯁꯥꯁꯦ ꯁꯥꯗꯣꯔꯛꯑꯦ ꯀꯞꯄꯨ ꯀꯞꯅꯤꯡꯉꯦ ꯅꯨꯡꯁꯥ ꯁꯥꯗꯣꯔꯛꯄꯁꯤ ꯎꯕꯗ ꯑꯗꯣ ꯑꯃꯔꯣꯝꯗꯗꯤ ꯐꯕ ꯏꯁꯤꯡ ꯆꯥꯎꯗꯣꯏ ꯁꯔꯨꯛꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯋꯥꯗꯤ ꯌꯥꯝ ꯋꯥꯏ ꯈꯥꯡꯕ ꯍꯥꯎꯔꯦ
ꯌꯦꯜꯂꯣ ꯇꯔꯕꯨꯁꯁꯨ ꯌꯥꯝ ꯍꯥꯎꯋꯤꯀꯣ ꯑꯩꯈꯣꯏꯒꯤ ꯊꯨꯝꯁꯨ ꯌꯥꯝ ꯊꯨꯝꯃꯦ ꯑꯗꯨꯁꯨ ꯌꯦꯡꯒꯦ ꯀꯣꯛꯇ ꯇꯥꯔꯛꯑꯅꯤ ꯇꯣꯉꯥꯟ ꯐꯝꯃꯨꯗꯅ ꯁꯤꯁꯨ ꯐꯖꯅ ꯆꯥꯏ ꯃꯁꯨꯡ ꯑꯁꯥꯡꯕ ꯈꯥꯏꯕꯒꯀꯣ ꯂꯣꯏ ꯆꯥꯊꯣꯛꯄ ꯉꯝꯃꯤ ꯃꯁꯤꯁꯨ ꯍꯩ ꯆꯥꯕꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯆꯥꯛꯒꯨꯝꯕꯔꯣꯝꯗꯗꯤ ꯌꯥꯝ ꯆꯥꯕꯗꯣ ꯑꯣꯏꯗꯦꯕꯀꯣ ꯍꯥꯎꯔꯦ ꯆꯥꯛ ꯆꯥꯗꯕꯤꯀꯣ ꯇꯔꯕꯨꯁꯁꯦ ꯑꯁ ꯄꯤꯛ ꯊꯟꯅ ꯆꯥꯁꯜꯂ ꯂꯩ ꯉꯝꯅꯤ ꯁꯥ ꯃꯇꯝꯗꯗꯤ ꯃꯤꯠꯁꯦ ꯄꯨꯡ ꯄꯣꯝꯃꯦ ꯇꯨꯝꯁꯤꯠ ꯐꯥꯗꯕꯒꯤ ꯀꯣꯛꯁꯨ ꯆꯤꯛꯑꯒ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯎꯕ꯭ꯔꯣ ꯏꯆꯥ ꯃꯨꯟꯅꯩꯌꯦ ꯍꯥꯎꯕ꯭ꯔꯥ ꯆꯥ ꯄꯦꯜꯂꯦ ꯏꯁꯥꯁꯦ ꯉꯔꯥꯡ ꯅꯍꯥꯟꯁꯤꯗꯤ ꯁꯥꯃꯟꯗꯅꯀꯣ ꯑꯁ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕꯒ ꯆꯪꯕꯒꯁꯤꯗꯤ ꯕꯪꯕꯪ ꯁꯥꯒꯠꯖꯥꯅꯤ ꯅꯨꯡꯗꯥꯡ ꯆꯥꯛ ꯊꯣꯡ ꯂꯣꯏꯔꯒ ꯏꯔꯨ ꯆꯥꯏꯊꯔꯒ ꯑꯗꯨꯏ ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯔꯤꯅꯤ ꯅꯠꯇ꯭ꯔꯗꯤꯀꯣ ꯆꯥꯛꯀꯁꯦ ꯆꯥꯅꯤꯡꯕ ꯐꯥꯎꯗꯕꯗꯣ ꯁꯥꯃꯟꯗꯅ ꯂꯩꯕ ꯉꯝꯗꯦ ꯀꯌꯥꯝ ꯆꯥꯔꯒꯦ ꯁꯤꯁꯄꯅ ꯌꯥꯝ ꯆꯥꯊꯣꯛ ꯂꯩꯔꯝꯃꯤꯅꯦ ꯆꯥ ꯑꯃ ꯇꯧꯕ꯭ꯔꯥ ꯉꯛ ꯁꯨꯕꯒ ꯍꯥꯏꯕꯒ ꯀꯟꯈ꯭ꯔ ꯄꯣꯠꯅꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤꯌꯥ ꯄꯨ ꯀꯧꯕ ꯍꯩꯔꯦ ꯍꯧꯖꯤꯛ ꯂꯣꯟ ꯌꯥꯝꯅ ꯊꯣꯛꯑꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯍꯥꯏꯕꯒ ꯍꯩꯔꯦ ꯆꯥꯛ ꯆꯥꯔꯕꯣ ꯊꯑꯣꯏꯅ ꯉꯥꯡꯉꯗꯤ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯗꯤ ꯄꯉꯥꯡꯇ ꯉꯥꯡꯉꯤ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯅꯝꯗꯕ ꯅꯨꯃꯤꯠ 9-10 ꯁꯨꯖꯜꯂꯛꯑꯦꯕꯀꯣ ꯍꯟꯗꯛꯁꯦ ꯁꯥꯒ ꯁꯥꯔꯦ ꯑꯗꯨꯏ ꯃꯊꯛꯇ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯅꯝ ꯈꯣꯠꯂ ꯇꯧꯕꯁꯦ ꯌꯥꯝ ꯇꯟꯕ ꯑꯃ ꯌꯥꯎꯕ ꯍꯟꯗꯛꯁꯦꯀꯣ ꯁꯨꯝ ꯀꯨꯏꯁꯜꯂꯛꯑꯦꯗꯤ ꯍꯥꯏꯅ ꯉꯁꯤꯁꯦ ꯇꯟꯁꯨ ꯇꯟꯅ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯍꯧꯔꯒꯗꯤ ꯁꯨꯝ ꯅꯝꯅꯤꯡꯉꯦꯕꯀꯣ ꯃꯤꯅꯤꯠ ꯁꯨꯅꯕꯀꯣ ꯅꯝꯗ꯭ꯔꯒꯗꯤ ꯁꯨꯡꯅꯝ ꯅꯝꯅꯤꯡꯗꯦ ꯑꯥꯏꯗꯤꯌꯥꯁꯨ ꯊꯣꯛꯇꯦ ꯑꯗꯣ ꯁꯨꯝ ꯅꯝꯃꯛꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯉꯁꯤꯁꯦ ꯊꯥꯡꯒꯠꯄ ꯍꯧꯔꯛꯄꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗꯁꯨ ꯁꯨꯝ ꯅꯨꯡꯁꯤꯕꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯇꯧꯁꯨ ꯇꯧꯋꯤ ꯑꯩꯁꯨ ꯈꯪꯉꯤꯀꯣ ꯌꯥꯝꯕ ꯌꯥꯝꯗꯕ ꯆꯥꯔꯝꯃꯤꯅꯦ ꯐꯖꯅ ꯆꯥ ꯍꯩꯔꯦꯁꯦ ꯑꯍꯥꯟꯕꯗꯤ ꯃꯍꯥꯎ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯆꯥꯎꯕ ꯌꯥꯔꯝꯗꯦꯕꯀꯣ ꯑꯗꯨ ꯑꯃꯨꯛ ꯆꯥꯈꯤꯕꯗꯨꯗꯤ ꯐꯖꯅ ꯆꯥꯔꯦ ꯃꯥꯁꯨ ꯆꯥꯊꯣꯛꯑꯕꯣ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯅꯦ ꯏꯃꯥ ꯌꯥꯎꯗꯕꯒꯁꯦ ꯈꯪꯉꯦꯕ ꯂꯣꯏ ꯁꯦꯡꯉꯩ ꯑꯩꯅ ꯍꯥꯏꯒꯦ ꯁꯤꯝ ꯂꯧꯔ ꯂꯣꯏ ꯁꯦꯡꯉꯩ ꯆꯥꯊꯣꯛꯑꯒ ꯑꯩ ꯁꯨꯝ ꯂꯧꯔꯤꯁꯦ ꯌꯦꯡꯉꯣ ꯆꯥ ꯄꯨꯛ ꯄꯤꯛ ꯊꯜꯂꯅꯤꯗꯣ ꯆꯥꯁꯜꯂꯗꯤ ꯍꯥꯎꯕ꯭ꯔꯣ ꯈꯥꯏꯅꯦ ꯆꯥꯊꯣ ꯅꯨꯡꯁꯥ ꯃꯩ ꯍꯧꯔꯛꯇꯣꯔꯦ ꯏꯕꯦꯝꯃ ꯆꯥꯍꯧꯔꯣ ꯑꯁ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯔꯗꯤ ꯆꯥꯛꯀꯁꯦ ꯉꯟ ꯆꯥꯊꯣꯛꯑꯒ ꯂꯩꯅꯤꯡꯉꯤ ꯅꯠꯇ꯭ꯔꯗꯤ ꯑꯁ ꯆꯥꯅꯤꯡꯗꯦ ꯆꯥꯛꯀꯁꯦ ꯍꯥꯎꯐꯝ ꯈꯪꯗꯦꯕ ꯋꯥꯎ ꯍꯥꯎꯕ꯭ꯔꯣ ꯐꯨꯔꯤꯠꯀ ꯂꯣꯏ ꯆꯣꯠꯂꯦ ꯍꯣꯡꯗꯣꯛꯅꯕ ꯆꯥ ꯂꯣꯏꯔꯒ ꯃꯥꯁꯨ ꯅꯨꯃꯤꯠ 9 ꯂꯩꯔꯒ ꯏꯔꯨꯖꯕꯤꯗꯣꯏꯅꯤ ꯁꯥꯕꯅꯁꯨ ꯂꯣꯏꯔꯝꯃꯤꯗꯨꯅ ꯐꯗꯤ ꯑꯆꯣꯠꯄꯅ ꯇꯧꯔꯒ ꯃꯁꯥ ꯃꯎꯗꯣ ꯑꯩꯅ ꯅꯥꯟꯊꯣꯛꯄꯤꯕꯀꯣ ꯃꯀꯣꯛꯁꯤꯗꯤ ꯂꯣꯏꯔꯦ ꯍꯨꯃꯥꯡ ꯁꯧꯕꯅꯦ ꯍꯨꯃꯥꯡꯁꯨ ꯌꯥꯝ ꯁꯧꯒꯜꯂꯦꯕꯀꯣ ꯄꯨꯔꯥ ꯃꯄꯥꯅꯤ ꯃꯥꯅ ꯇꯨꯝꯕ ꯃꯐꯝꯗꯣ ꯄꯨꯔꯥ ꯕꯦꯗꯁꯤꯠꯇꯣ ꯄꯨꯔꯥ ꯄꯨꯡꯆꯣꯠ ꯆꯣꯠꯂꯝꯗꯣꯏꯅꯤ ꯃꯀꯣꯛ ꯃꯄꯥꯗꯣ ꯆꯥ ꯑꯝꯇꯔꯣ ꯏꯁ ꯆꯦꯡꯁꯨ ꯈꯞꯇꯣꯏꯕ ꯑꯩꯅ ꯇꯧꯔꯤꯁꯦ ꯅꯨꯡꯁꯥ ꯁꯥꯔꯛꯇ꯭ꯔꯤꯉꯩꯗ ꯈꯞꯅꯤꯡꯕꯅꯦꯕ ꯁꯨꯃꯥꯡꯁꯦ ꯅꯨꯡꯁꯥꯅ
ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗ ꯑꯗꯨꯒ ꯑꯉꯥꯡꯁꯤꯅ ꯌꯦꯜꯂꯛꯇꯣꯏꯁꯦ ꯈꯟꯕꯗ ꯀꯅꯥꯝ ꯂꯩꯇꯕꯁꯤꯗ ꯑꯉꯥꯡꯁꯨ ꯁꯥꯃꯟꯗꯅ ꯈꯞꯀꯗꯕ ꯇꯟꯅ ꯈꯞꯍꯧꯗ꯭ꯔꯕ ꯑꯁꯤ ꯈꯞꯄꯒꯦꯗ ꯍꯥꯏꯅ ish ꯍꯥꯎꯔꯕ ish ꯅꯥꯇꯣꯟꯗꯒ ꯆꯪꯗꯅ ꯂꯣꯏꯔꯅꯤꯍꯦ ꯃꯍꯤ ꯌꯥꯝ ꯌꯣꯝꯃꯒ ꯍꯥꯎꯕꯗꯣ ꯑꯣꯏ ꯊꯨꯝꯃꯦ ꯌꯥꯝꯅ ish ꯈꯨꯠꯅꯒ ꯀꯣꯠꯂꯤꯅꯦ ꯃꯌꯥꯝ ꯃꯃꯥ ꯆꯤꯛꯄꯤꯒꯦ ꯈꯨꯠꯅꯒ ꯀꯣꯠꯊꯣꯛꯏꯅꯦ ꯌꯥꯝ ꯆꯦꯡ ꯈꯔ ꯈꯞꯈꯤꯒꯦ ꯌꯥꯔꯤꯉꯩꯁꯤꯗ ꯃꯥ ꯋꯥꯀꯔ ꯇꯣꯡꯒꯦ ꯑꯗꯨꯅꯀꯣ ꯋꯥꯀꯔ ꯇꯣꯡ ꯂꯩꯔꯦ ꯅꯨꯡꯗꯤ ꯌꯥꯝ ꯌꯥꯎꯗꯦꯕꯀꯣ ꯑꯗꯣ ꯐꯧꯗꯤ ꯌꯥꯝ ꯌꯥꯎꯋꯦ ꯍꯟꯗꯛꯀꯤ ꯆꯦꯡꯁꯦ ꯀꯩꯗꯧꯔꯦ ꯀꯞꯅꯤꯡꯕꯅ ꯅꯪ ꯁꯤꯅ ꯇꯜꯂꯦ ꯑꯣꯏꯕ ꯀꯩꯝꯇ ꯇꯧꯕꯁꯦ ꯌꯥꯗꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯈꯔꯗꯤ ꯊꯥꯗꯔꯝꯃꯕꯣ ꯅꯪꯅ ꯀꯩꯗꯧꯔꯒꯦ ꯃꯆꯥ ꯅꯪꯁꯤꯅꯅꯦ ꯑꯩꯗꯤ ꯁꯠ ꯈꯞꯄꯛꯀꯦ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯑꯉꯥꯡ ꯆꯦꯟꯕ ꯀꯥꯏ ꯎꯄꯥꯟꯇꯦꯕꯣ ꯂꯩꯇꯕꯁꯨ ꯌꯥꯗꯕ ꯀꯩꯗꯧꯔꯒꯦꯕ ꯅꯪ ꯆꯦꯡꯁꯦ ꯑꯣꯠꯅꯤꯡꯉꯛꯏꯅꯦ ꯑꯃ ꯂꯣꯏꯔ ꯑꯃ ꯌꯦꯠꯇ ꯌꯦꯠꯆꯗꯅ ꯂꯩꯖꯔꯕꯅꯦ ꯅꯪ ꯇꯧꯔꯤꯁꯦ ꯊꯕꯛ ꯁꯨꯕꯗ ꯌꯦꯠꯄꯤꯔꯛꯏ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯀꯟꯈ꯭ꯔꯕ ꯊꯕꯛꯅꯤ ꯃꯥꯅ ꯍꯦꯜꯂꯤ ꯀꯜꯂꯤꯁꯦ ꯁꯝꯒ ꯌꯥꯎꯔꯦ ꯁꯤꯗꯁꯨ ꯁꯠ ꯈꯞꯇꯣꯛꯑꯒꯦ ꯃꯌꯥꯝ ꯃꯆꯥꯁꯨ ꯇꯨꯝꯈ꯭ꯔꯦ ꯑꯩꯁꯨ ꯀꯣꯛ ꯆꯤꯛꯄꯅ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯗꯔꯔꯣꯏꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕ ꯂꯣꯏꯔꯒ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯕꯥꯏ